ꯀꯩꯗꯧꯔꯦ? ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩꯗꯨꯅ ꯁꯟꯊꯥ ꯋꯥꯏꯔꯝꯁꯤꯗ. 이제 와칼 ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ. ꯀꯩ ꯋꯥꯈꯜꯅꯣ? ꯑꯃꯗꯨꯒꯤꯔꯣ? ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯛꯑꯕꯣ? ꯅꯠꯇꯦꯕ. ꯑꯗꯨꯗꯤ ꯀꯩ? 이제는 ꯑꯩꯁꯨ ꯂꯧꯀꯨꯝꯕ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯗꯦ. ꯌꯥꯗꯦ ꯌꯥꯗꯦ. ꯉꯧꯔꯣꯛ ꯉꯧꯕ ꯅꯃꯥꯏꯗꯣ ꯅꯨꯡꯁꯥꯁꯤꯅꯅꯦ ꯀꯥꯍꯟꯕꯒ ꯌꯥꯄꯣꯠꯇꯦ. 이제ꯗꯕꯨ ꯁꯨꯝ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅꯤ. ꯌꯨꯝꯗ ꯙꯨꯞ ꯈꯔ ꯁꯥ, ꯀꯦꯟꯗꯜ ꯈꯔ ꯁꯥ. ꯁꯤꯅꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕꯁꯨ ꯉꯝꯗꯦ. ꯔꯥꯅꯤ ꯐꯤꯒꯨꯝꯕ, ꯃꯨꯀꯥꯒꯨꯝꯕ ꯁꯥꯕ ꯌꯥꯅꯕ ꯀꯣꯟ ꯑꯃ ꯂꯩꯁꯤꯔꯥꯅ ꯈꯜꯂꯝꯕ. ꯑꯗꯣ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯇꯦ. 이마ꯁꯨ ꯑꯕꯣꯛꯁꯨ ꯑꯝꯇ ꯂꯩꯇꯦ ꯍꯥꯏ. ꯅꯪꯕꯨ ꯔꯥꯅꯤꯒꯗꯣ ꯁꯥ ꯍꯩꯒꯗ꯭ꯔꯥꯅꯦ? ꯍꯩꯅꯤꯌꯦ ꯏꯆꯦ. ꯑꯗꯨꯒꯤꯗꯤ ꯊꯔꯣ ꯍꯣꯏꯗ ꯇꯥꯍꯜꯂꯒ ꯂꯣꯏꯔꯦ. ꯂꯤꯆꯥꯔꯤꯗꯨꯒ ꯃꯊꯣꯡ ꯆꯥꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯃꯣꯏꯅꯦ. ꯑꯩꯒꯤ ꯑꯄꯥꯝꯕꯅꯦ. ꯁꯣꯝꯅ ꯑꯩꯒꯤ ꯁꯦꯠ ꯆꯥꯕꯗ ꯌꯦꯡꯁꯟꯐꯝ ꯊꯣꯛꯇꯦ. ꯆꯠꯅꯤꯡꯕ ꯆꯠꯀꯅꯤ, ꯆꯥꯅꯤꯡꯕ ꯆꯥꯒꯅꯤ. ꯑꯩꯒꯤ ꯀꯨꯁꯤꯅꯤ. ꯅꯪꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗꯣ ꯃꯐꯝꯁꯤꯗ ꯇꯧꯕ ꯌꯥꯔꯣꯏ. ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯇꯧꯕ ꯌꯥꯏ. ꯑꯩꯒꯤꯁꯤꯗꯗꯤ ꯌꯥꯔꯣꯏ. ꯅꯪ ꯋꯥꯈꯟꯁꯦ ꯍꯣꯡꯉꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯣꯡꯂꯣꯏ. ꯅꯨꯄꯤꯅꯦꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ. ꯅꯪꯒꯤ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯅꯤ. ꯅꯪꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯅꯨꯄꯤꯗꯨꯅꯤ. ꯁꯦꯝꯗꯣꯛꯄꯁꯨ ꯑꯣꯏꯔꯔꯣꯏꯌꯦ. ꯋꯥ ꯁꯦ ꯁꯥꯎꯒꯠꯂꯅꯨ. ꯆꯪꯉꯣ ꯁꯤ. ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦ. ꯆꯪꯉꯣ. ꯍꯥꯏ ꯅꯨꯄꯤ. ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯀꯩꯒꯤꯅꯣ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤ ꯆꯪꯉꯛꯏꯁꯦ? ꯊꯣꯏ, ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯒꯤꯗꯥꯏꯅꯦ? ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯟꯊꯣꯛꯈ꯭ꯔꯣ. ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯅꯪꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯛꯄ ꯆꯠꯂꯣ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯩꯃꯅꯦ. ꯑꯩꯁꯨ ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗ ꯌꯥꯈꯤ. ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯀꯩ ꯂꯝꯗꯩꯅꯣ? ꯗꯦꯜꯂꯤꯗꯒꯤ. ꯗꯦꯜꯂꯤꯗꯩ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ? ꯀꯩ ꯂꯩꯒꯦ ꯁꯤꯗ? ꯃꯅꯤꯄꯨꯔꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅ ꯂꯥꯛꯏꯅꯦ. ꯑꯩꯈꯣꯏ ꯃꯣꯝꯒ ꯗꯦꯠꯀꯅ ꯃꯇꯝ ꯈꯔ ꯀꯣꯏꯔꯨꯆꯣ ꯂꯥꯛꯄ. ꯑꯣ, ꯀꯣꯏꯕ ꯂꯥꯛꯄ. ꯃꯅꯤꯄꯨꯔꯁꯤꯗ ꯖꯨꯂꯤ ꯅꯠꯇꯅ ꯑꯩꯒ ꯈꯪꯅꯕꯁꯨ ꯀꯅꯥꯝ ꯂꯩꯇꯕ. ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯇꯥꯔꯦ. ꯑꯩ ꯊꯣꯏ. ꯅꯦꯅꯦ, ꯒ꯭ꯔꯤꯟ ꯇꯤ ꯑꯃ ꯁꯦꯝꯕꯤꯔꯣ. ꯅꯦꯅꯦ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ. ꯆꯠꯁꯤ. ꯍꯜꯂꯣ. ꯏꯇꯥꯎ, ꯀꯨꯏꯔꯦꯍꯦ. ꯅꯪ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯑꯣ. ꯇꯥꯃꯣꯁꯨ ꯍꯧꯒꯠꯂꯝꯃꯦꯗꯅ. ꯍꯧꯒꯠꯂꯦ. ꯇꯥꯃꯣ, ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯛꯀꯦ. ꯁꯦꯝꯃꯣ. ꯑꯩꯒꯤꯁꯦ ꯇꯥꯃꯣ ꯄꯥꯏꯕꯤꯔꯣ. ꯑꯩ ꯑꯃ ꯁꯦꯝꯃꯨꯔꯒꯦ. ꯍꯣꯏ. ꯍꯣꯏ, ꯀꯩ ꯅꯪ ꯇꯧꯔꯤꯁꯦ? ꯅꯪ ꯁꯤꯗ ꯀꯩꯗꯧ ꯆꯪꯉꯛꯏꯅꯣ? ꯅꯦꯅꯦ! ꯇꯥꯃꯣ, ꯅꯦꯅꯦ ꯂꯩꯇꯦ. ꯀꯩꯊꯦꯜ ꯆꯠꯈꯤ. ꯆꯠꯂꯣ. ꯅꯁꯥꯒꯤ ꯔꯨꯝꯗ ꯆꯠꯂꯣ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ. ꯍꯣꯏ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯪꯉꯣ ꯍꯥꯏꯁꯦ? ꯅꯁꯛꯇꯣ ꯌꯦꯡꯗꯕꯅꯦ. ꯆꯪꯉꯣ!
ꯅꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ 이제 ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯉꯁꯤ ꯑꯩꯅ ꯂꯩꯈꯥ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯍꯥꯏꯔꯤꯁꯤꯕꯣ 이제 ꯋꯥꯐꯝꯁꯦ ꯅꯍꯥꯟꯈꯩ ꯏꯆꯦꯒ ꯏꯃꯥꯒ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯦ ꯑꯄꯪꯕꯤ ꯅꯅꯥꯎꯁꯦ ꯂꯧꯅꯝ ꯆꯥꯎꯕ ꯃꯥꯒꯤ ꯃꯣꯏꯊꯦꯝꯗ ꯑꯩ ꯄꯪꯊꯔꯨꯔꯦ ꯑꯩꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯏꯆꯦ 이만희기 머리수 로이나리 알람에 안강시부수 핫도그 알람이 있지 아두가 마부수 거럭보 야로 예 거럭보다 아이고 핫도그니 알람이 있지 어이 ꯌꯦꯡ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯊꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤ ꯌꯦꯡ ꯆꯠꯄ ꯀꯥꯏꯅ ꯅꯪꯗꯤ ꯒꯥꯔꯤꯗꯣ ꯌꯦꯡ ꯊꯧ ꯌꯥꯗ꯭ꯔꯥ ꯑꯩ ꯁꯤꯔꯝꯃꯗꯤ ꯅꯪ ꯁꯤꯡꯉꯝꯒꯗ꯭ꯔꯥ ꯑꯕꯦꯝ ꯅꯪ ꯆꯪꯉꯝꯃꯣ ꯅꯃꯤ ꯀꯩꯗꯧ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯣ ꯌꯥꯝ ꯁꯥꯊꯤꯕ ꯁꯥꯎꯕꯒ ꯁꯥꯔꯗꯅ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯒ ꯒꯥꯔꯤꯗꯣ ꯇꯝ ꯊꯧ ꯅꯠꯇ꯭ꯔꯗꯤ ꯂꯩꯁꯥꯕꯤꯗ ꯑꯃꯨꯛ ꯊꯣꯝꯖꯜꯂꯨꯅꯤ ꯑꯩꯅ ꯅꯪ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯦ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯁꯪꯒꯣꯝꯗꯨꯔ ꯀꯌꯥꯝ ꯆꯠꯂꯦ ꯀꯩꯗꯧꯕꯩ ꯁꯪꯒꯣꯝ ꯍꯥꯏꯗꯣꯏꯅꯣ ꯊꯥꯗꯣꯛꯑꯣ ꯅꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯣꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯅꯈꯧꯔꯤ ꯆꯨꯝꯅ ꯃꯦꯠꯈꯥꯏꯔ ꯍꯥꯠꯀꯗꯕꯅꯤ ꯌꯦꯡꯖꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝꯕꯨꯡꯁꯨ ꯑꯁ ꯈꯝꯕꯟ ꯆꯥꯎꯒꯟꯕꯁꯤꯅ ꯀꯔꯤꯌꯦꯕ ꯌꯥꯝꯕꯨꯡꯕꯣꯕ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯋꯦꯕ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯄ ꯌꯥꯗꯦ ꯊꯣꯡꯒꯥꯜꯗꯤ ꯂꯥꯏꯔꯅ ꯏꯃꯨꯡꯗꯩ ꯃꯄꯥꯟ ꯊꯣꯛꯀꯦꯕꯨ ꯍꯦꯛ ꯌꯥꯗꯦ ꯑꯩꯁꯦ ꯃꯤ ꯑꯇꯣꯞꯄꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯒꯤꯅꯤꯅ ꯄꯥꯈꯠꯄꯁꯤꯅ ꯆꯄꯜꯁꯦ ꯊꯣꯛꯑꯒ ꯂꯩꯔꯨꯕꯗꯤ ꯌꯥꯕꯅꯤ ꯌꯥꯝꯕꯨꯡꯁꯤꯅꯅꯦ ꯃꯄꯥꯟ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤꯅꯅꯦ ꯐꯣꯠꯂꯒ ꯇꯣꯡꯉꯦꯗꯅ ꯅꯪꯅ ꯍꯥꯞꯄꯤꯕ ꯁꯝꯗꯣ ꯂꯧꯊꯣꯛ ꯍꯥꯏꯕꯅꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕꯗꯨꯅ ꯁꯨꯝ ꯐꯖꯩꯅ ꯍꯥꯞꯄꯅꯦ ꯅꯪꯗꯤ ꯁꯤꯗ ꯀꯗꯣꯏꯕ ꯐꯤꯒꯤ ꯂꯤꯇꯅ ꯃꯧꯅꯤ ꯅꯪ ꯑꯣꯏꯁꯦ ꯍꯥ ꯃꯧꯅꯦꯕ ꯅꯪ ꯅꯁꯥꯅ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯀꯥꯏ ꯈꯟꯖꯩꯔꯣ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇꯦ ꯃꯤꯅꯥꯏ ꯃꯤꯅꯥꯏ ꯑꯃꯅꯕꯨ ꯁꯤꯒꯨꯝꯕ ꯐꯤꯖꯣꯜ ꯁꯦꯠꯄ꯭ꯔꯣ ꯆꯠꯂꯣ ꯊꯨꯟ ꯍꯣꯡꯗꯣꯛꯆꯣ ꯌꯦꯡꯅꯤꯡꯗꯦ ꯃꯤꯅꯥꯏ ꯅꯪꯗꯤ ꯃꯤꯅꯥꯏ ꯑꯗꯨꯃꯥꯏꯅ ꯂꯩꯌꯣ ꯐꯤꯖꯣꯜ ꯍꯥꯏꯕꯁꯤꯗꯤ ꯐꯤꯖꯣꯜꯅꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯀꯅꯤ ꯂꯩꯔꯤꯕ ꯐꯤꯖꯣꯜ ꯃꯌꯥꯝꯁꯤꯕꯨ ꯁꯤꯅ ꯃꯤꯅꯥꯏꯒꯤꯅꯦꯅ ꯊꯥꯔꯒ ꯌꯣꯟꯕ꯭ꯔꯣ ꯑꯩꯗꯤ ꯒꯥꯎꯟꯒꯗꯣ ꯁꯦꯠꯂꯒ ꯆꯥꯛꯀ ꯊꯣꯡꯒꯠꯂꯛꯈꯤꯅꯤ ꯑꯣꯏ ꯇꯥꯕ꯭ꯔꯣꯅꯤꯅꯦ ꯇꯥꯔꯦ ꯇꯥꯔꯦ ꯖꯨꯂꯤꯌꯥ ꯅꯪ ꯑꯣꯏꯔꯦ ꯍꯣꯏꯅꯤꯅꯦ ꯀꯩ ꯂꯩꯔꯒꯦ ꯁꯥꯔ ꯍꯣꯏ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯅꯪꯕꯨ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯤꯅꯦ ꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦ ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯕꯅꯦ ꯁꯥꯔ ꯍꯣꯏꯗꯁꯨ ꯈꯪꯍꯟꯒꯦ ꯇꯧꯕ ꯅꯣꯏ ꯁꯥꯔ ꯍꯣꯏꯗ ꯁꯥꯔꯗ ꯍꯥꯏꯔꯝꯁꯤꯔꯥꯅ 이베마 줄리아 ꯍꯧꯖꯤꯛꯀꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯕꯣ ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯁꯦ ꯇꯜꯂꯦ ꯃꯥꯡꯒꯣꯟ ꯀꯥꯈꯠꯁꯦ ꯂꯥꯛꯑꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯨ ꯃꯇꯥ ꯑꯃꯅꯦꯃꯤ ꯅꯤꯅꯦ ꯃꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯥꯅ ꯖꯨꯂꯤ ꯑꯩꯈꯣꯏꯒꯤ ꯔꯦꯟꯁꯤꯗ ꯂꯩꯕ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯟꯁꯤꯗ ꯄꯨꯟꯅ ꯂꯩꯔꯅꯤ ꯉꯁꯤꯗꯒꯤ ꯍꯥꯏ ꯑꯩ ꯊꯣꯏ ꯍꯥꯏ ꯑꯩꯅ ꯂꯥꯛꯄ ꯅꯤꯅꯦ ꯇꯥꯃꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯔꯦꯟꯇ ꯉꯁꯤꯗꯒꯤ ꯂꯩꯔꯅꯤ ꯁꯅꯥꯊꯣꯏ 이몽정 ꯍꯣꯏ ꯍꯣꯏ ꯇꯥꯃꯣ ꯅꯪ ꯀꯅꯥꯅꯣ ꯖꯨꯂꯤ 마세ꯀꯅꯥꯅꯣ ꯃꯔꯣꯟ ꯊꯣꯛꯇꯕ꯭ꯔꯣ ꯁꯥꯔ 이만희비네 ꯑꯗꯨꯒ ꯁꯤꯗ ꯀꯔꯤꯒꯤ ꯄꯨꯔꯛꯏꯕ ꯃꯥꯁꯦ ꯖꯨꯂꯤꯒꯤ ꯃꯃꯥꯟꯅꯕꯤ ꯉꯁꯤꯗꯒꯤ ꯖꯨꯂꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯣꯏꯅꯤ ꯑꯗꯨꯒꯤ 이붕어다 하이게나 ꯆꯪꯉꯛꯏꯅꯤ ꯀꯩ ꯂꯝꯗꯩꯅꯣ ꯗꯦꯜꯂꯤꯗ